अहानबा मक्तदा लेचल रेडियो लैब चैनल की लिसनर खुदिमकपु सोनम चनुना तराम नोकचरी नसीसु मयामगी दमकता वारी मचा अममुक पुदुना लाक्चरी वारी सिबु इबिरकपना कृष्णकांता सगोलसेम अदुगा वारी असिगी ममिंगना तातोन अदुदि मयाम पुन्ना वारी मचा असि अमुक तामिनारसे अयुक अंगनबनी नुमिना नोंपोक थांगबा चिंसांग मरुमदगी मसेक मंगालगा लोइनना तपना हाइगलई उचेक वया कयाना मचिंजाक थीबा पाइथोरई मचा मंगा चाउनबा योगलकपदा मपुरोइबनदि सेल थोक्तबनिना वाना होनरकपा मेमचा चही यामजरबसु ngasisu amata ngairaba machanupa thanilgi asada awaba khangdana angamba thakta hotnari hingol macha ama leibadu matam matamgi insang napi thaduna imung menkhatpa ngamnaba hotnajai ye loiduna machanupa gi lairik tambagi mating oinaba hotnai machanupa thanilna tuition chatpagi matam yawra phawba tuition chatpagi mahutta mangolda phak thaduna lairik oirairaga leibadu ubada thawai wajana hanglai bunga kaidawre tuition chatrabadi nangbo ma ai tuition chalaroi yumda dum paragi ai tha phabagi tuition gi fee pidabagi imanabigi mamangda yam ikai imana se leitabadu ubada ai haiba ngamdre bunga atumna tawganu ni nangbo numini ni humni da ngai kho na hayu namabok nungsido nahan kobiga hangam ga yonbagi sel pirakani na haibani aduga ne nangi tuition gi paisa do pirasi ima imungi su chatnadaba yadaba mayam ama lairi haiba paabana sel thoktabanina ima su yam wari imungi sijananaba thamjalo aisu 12 se ek loibaga imagi mating pangba ngamnaba thabak ama thiradoini fare nangna yadrabadi to ase adubune kannadi hotadaba yadabani isasi adudi ima nangi school chatpa nangnaba changmai thagalukhige ko asi hairamlaga mama imungda changkhri mamagi khuiraba maithongdu uraga thanilna khanjai aina chawraga imabo muktangli nungaiba masak khangange thanil wakhal yamna taba lairik laisu da thawai yawba angangni leikai gi angang singbu mana luna tawi machin manaw manga gi manungda nupa maha khaktani mache mari gi matungda angang singna mahakpu nungsina taton haina kawi ahan singna su mahaki thaksi khasi phajaba mikau mirem phabaduda mahakpu nungsibi angang singna kaubadu taraga makhoisu thanilbu taton haina kawi mamanaba singna su mahakati nabada yamna nungai jarami mahaki phagida noktaba mi leite class 12 ki mahai changyeng pikri result lagle makhota pauche du puraduna chelakle harau harauna thongalomdagi ima exam haidokle ha asengbarane he kayada yawraklaba isadia first division da yawre ima onthokna nungaireda ichana hotnabagi mahai yaledana rosan ga yai phabagadi kayada yawraklaba mabani su first division da loini yawre ima adudi makhana kadai da tamthagi khalliba ibungo makhoi ani di DM college ta tamni hai ima ado aidi thawal college ta tamage da anakpada tamlabadi imagi mating su khara pangba ngamani sel changba su khara phanaba asi hairamlaga thongal da exam haidokpagi harauduna pulliba mamanaba singi maikai da amuk yengduna chatkhre thawal college ta be da admission tawri college satpa hore thanil kanna hotnei matamang hande ahangba matamda angang tuition tawduna masagi lairik tambada mating oinaba hotnajai so labi mama bu kharada oirabasu mating panglaga haraujai matamna kanabusu ngaibide first year dagi second year dagi third year thanil third year kari noma college ki cultural program ama pangthoklami thauramadu thanil su sinbalangba yawrami thauramadu da special show oina JN dance academy dagi maitai nat ki oiba jagoi utpa mahairoi kanglup ama laklammi jagoi saba mayam marakta yawkhibi linthoi ubada thanil ngawkhi punsida nungsiba masak khanglaktriba thanil linthoi bu ahanba uba maktada apam nungsibana masa pumba thumatkhi mamanaba thoibada maro mahaksibu nang masak khangbro kanano karambano tutudo sida leplibi khutabi ama yalibi hangama palmachugi puri lepise o khange aikoi lekai gi chani kaidoroge nangna yam khawrangna hangiduna khangde maro mahak ubada ai pungaw ngawre mahagasibu kamai toge
ꯑꯁꯦꯡꯕ꯭ꯔꯅꯤ ꯏꯇꯥꯎ ꯌꯥꯝ ꯐꯕꯅꯤ JN ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ ꯇꯝꯂꯤꯕꯅꯤ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯅꯪꯅꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤꯅꯦ ꯑꯩ ꯍꯥꯏꯕꯤꯒꯦꯅꯦ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ ꯍꯦꯔ ꯏꯇꯥꯎ ꯅꯨꯄꯥꯅꯕꯨ ꯄꯩꯁꯥꯗꯨꯗꯤ ꯍꯌꯦꯡ ꯑꯗꯨꯝ ꯇꯥꯜꯂ ꯂꯩꯔꯛꯇꯧꯅꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔꯒ ꯀꯣꯛ ꯊꯕꯛ ꯑꯃ ꯇꯧꯔ ꯂꯣꯏꯔꯤ ꯀꯩꯅꯣ ꯑꯗꯣ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯃꯔꯨꯞ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯐꯥꯎ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯄꯩꯁꯥ ꯄꯥꯏꯕ ꯉꯥꯏꯔꯤꯉꯩꯗ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯀꯣꯛ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯪꯕꯨ ꯍꯥꯟꯅ ꯁꯨꯝꯅ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯅꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯌꯥꯎꯕꯨꯗꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯅꯤ ꯑꯩ ꯍꯥꯏꯕꯤꯔꯗꯧꯅꯤꯀꯣ ꯑꯗꯨ ꯏꯇꯥꯎ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ ꯅꯨꯄꯥ ꯊꯣꯛꯑꯣ ꯏꯇꯥꯎ ꯅꯪꯃꯨꯛ ꯋꯥꯈꯜ ꯇꯥꯕ ꯅꯤꯁꯥ ꯆꯥꯗꯕ ꯑꯐꯕ ꯅꯨꯄꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯇꯥꯡꯕꯅꯤ ꯅꯁꯛ ꯍꯥꯏꯔ ꯊꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯀꯩꯅꯣ ꯍꯦꯔ ꯏꯇꯥꯎ ꯅꯪꯁꯨ ꯊꯥꯒꯠꯃꯟꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯣ ꯄꯨꯛꯆꯦꯜ ꯈꯪꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯊꯥꯅꯤꯜ ꯑꯃꯁꯨꯡ ꯊꯣꯏꯕ ꯊꯥꯅꯤꯜꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯁꯛ ꯈꯪꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯈꯤ ꯅꯣꯡꯉꯥꯜꯂꯒ ꯊꯣꯏꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯂꯤꯟꯊꯣꯏꯒ ꯊꯦꯡꯅꯔꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯣꯏꯕꯅ ꯂꯤꯟꯊꯣꯏ ꯏꯁꯤꯡ ꯁꯣꯛꯑꯝꯃꯤꯔꯣ ꯍꯣꯏ ꯇꯥ ꯊꯣꯏꯕ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥ ꯊꯣꯏꯕ ꯀꯩ ꯋꯥꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯕꯨ ꯍꯧꯖꯤꯛ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ ꯑꯦ ꯇꯥ ꯊꯣꯏꯕꯁꯦ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯂꯥꯡꯕꯒ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯣ ꯀꯔꯤꯅꯣꯕ ꯁꯠ ꯁꯠ ꯀꯣꯛ ꯍꯥꯏꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯗꯣꯏꯅꯤꯀꯣ ꯀꯣꯂꯦꯖꯁꯨ ꯆꯠꯇꯣꯏꯅꯤ ꯅꯪ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯐꯪꯁꯟꯗ ꯖꯒꯣꯏ ꯎꯠꯂꯤꯗꯅ ꯑꯗꯨꯗ ꯅꯪ ꯎꯔꯨꯕꯗꯒꯤꯅꯦ ꯑꯩꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯅꯪꯅ ꯈꯔ ꯂꯥꯏꯌꯦꯡꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯅꯤꯗ ꯑꯦ ꯀꯌꯥꯝ ꯊꯤꯅ ꯉꯥꯎꯈ꯭ꯔꯒꯦ ꯂꯥꯏꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯂꯤꯟꯊꯣꯏ ꯏꯃꯥꯟꯅꯕꯗꯣ ꯌꯥꯝ ꯐꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯈꯪꯅꯗꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯅꯪ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔ ꯃꯥꯜꯂꯦꯍꯦ ꯃꯃꯤꯡꯅ ꯊꯥꯅꯤꯜ ꯀꯧꯏ ꯊꯧꯕꯥꯜꯗꯒꯤꯅꯦ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯤꯗ ꯋꯥꯈꯜꯁꯨ ꯌꯥꯝ ꯇꯥꯕꯅꯤ ꯑꯗꯣ ꯅꯪ ꯈꯪꯅꯔꯒ ꯑꯝꯇ ꯌꯦꯡꯉꯨꯗꯅ ꯃꯥꯅꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯖꯔꯦ ꯈꯪꯗꯦꯗ ꯇꯥ ꯊꯣꯏꯕꯅ ꯅꯆꯟꯒꯤꯗꯃꯛ ꯍꯥꯏꯕꯤꯕꯅꯤꯅ ꯐꯕꯨꯗꯤ ꯐꯔꯝꯒꯅꯤ ꯑꯩꯒꯤꯁꯨ ꯈꯟꯅꯕ ꯃꯇꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ ꯇꯥ ꯊꯣꯏꯕ ꯑꯩꯁꯨ ꯉꯔꯥꯡ ꯇꯥ ꯊꯣꯏꯕꯒ ꯂꯦꯞꯃꯤꯟꯅꯍꯧꯕ ꯅꯃꯥꯟꯅꯕ ꯑꯃꯗ ꯑꯩꯁꯨ ꯉꯔꯥꯡ ꯇꯥ ꯊꯣꯏꯕꯒ ꯂꯦꯞꯃꯤꯟꯅꯍꯧꯕ ꯅꯃꯥꯟꯅꯕ ꯑꯃꯅ ꯃꯨꯟꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯑꯩꯉꯣꯟꯗ ꯌꯦꯡꯍꯧꯋꯦꯅ ꯈꯜꯂꯝꯃꯤꯅꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯃꯥꯅꯦ ꯑꯩꯒ ꯂꯦꯞꯃꯤꯟꯅꯍꯧꯕꯗꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯈꯜꯂꯛꯑꯣꯀꯣ ꯑꯗꯣ ꯃꯥꯅꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯖꯍꯧꯔꯤꯍꯦ ꯑꯩ ꯍꯌꯦꯡ ꯅꯣꯏꯗ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯍꯌꯦꯡ ꯍꯥꯏꯔꯛꯀꯗꯕꯅꯤꯀꯣ ꯂꯤꯟꯊꯣꯏ ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯊꯣꯏꯕꯗꯨ ꯅꯣꯡꯉꯥꯜꯂꯒ ꯀꯣꯂꯦꯖꯇ ꯂꯥꯛꯂꯦ ꯊꯣꯏꯕꯅ ꯆꯪꯂꯛꯄꯗ ꯊꯥꯅꯤꯜ ꯀꯣꯂꯦꯖꯀꯤ ꯂꯝꯄꯥꯛꯇ ꯊꯥꯔꯤꯕ ꯕꯦꯟꯁꯇꯨꯗ ꯐꯝꯂꯒ ꯊꯣꯏꯕꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯅ ꯊꯣꯏꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯗꯨ ꯊꯣꯏꯕꯅꯁꯨ ꯎꯔꯦ ꯌꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯥꯅꯤꯜꯗꯣ ꯍꯧꯒꯠꯂꯒ ꯃꯔꯨꯞ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦꯕ ꯏꯇꯥꯎ ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯍꯥꯏꯈꯤꯅꯣ ꯍꯥꯏꯗꯥꯏꯅꯦ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯅꯥꯎ ꯐꯥꯎꯕ ꯌꯧꯗ꯭ꯔꯤꯉꯩꯅ ꯐꯥꯔꯒ ꯍꯪꯉꯛꯏꯁꯤꯅ ꯑꯁ ꯏꯇꯥꯎ ꯀꯣꯛ ꯍꯥꯏꯔꯣꯕ ꯅꯇꯥꯎ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯅꯇꯥꯎ ꯊꯣꯏꯕꯅꯤꯗꯅ ꯅꯇꯥꯎꯅ ꯁꯤꯟꯕꯕꯨ ꯀꯃꯥꯏꯅ ꯁꯣꯏꯗꯣꯏꯅꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯝꯂꯕꯅꯤ ꯃꯥ ꯌꯥꯅꯤꯡꯕꯗꯤ ꯃꯥꯜꯂꯤ ꯈꯪꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏ ꯑꯗꯣ ꯈꯜꯂꯛꯈꯤꯒꯦꯗꯤ ꯍꯥꯏꯍꯧꯕꯅꯤ ꯐꯔꯦ ꯏꯇꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯦꯔ ꯏꯇꯥꯎ ꯑꯗꯨꯒꯤꯗꯃꯛꯄꯨ ꯍꯌꯦꯡ ꯑꯩ ꯄꯥꯎ ꯄꯤꯔꯛꯑꯒꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯔꯦ ꯂꯥꯎ ꯀ꯭ꯂꯥꯁ ꯍꯧꯔꯝꯃꯅꯤ ꯆꯪꯉꯁꯤ ꯅꯣꯡꯉꯥꯜꯂꯒ ꯊꯣꯏꯕ ꯂꯤꯟꯊꯣꯏ ꯍꯣꯏꯗ ꯆꯠꯂꯤ ꯂꯤꯟꯊꯣꯏꯅ ꯌꯥꯅꯤꯡꯂꯦ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯅ ꯊꯥꯅꯤꯜꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯊꯥꯅꯤꯜ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯤ ꯊꯣꯏꯕꯅ ꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯍꯥꯟꯕ ꯁꯛꯈꯪꯅꯍꯜꯂꯤ ꯊꯥꯅꯤꯜ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯤꯕꯤ ꯂꯤꯟꯊꯣꯏꯅ ꯃꯃꯥꯡꯃꯛꯇꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯖꯔꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝꯗ ꯂꯦꯞꯄꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯂꯤꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯍꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯁꯛꯈꯪꯅꯕꯅꯤꯅ ꯃꯍꯥꯛ ꯃꯤꯆꯥꯟꯅꯅ ꯌꯦꯡꯕꯗꯤ ꯉꯝꯗꯦ ꯂꯣꯟꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯄꯨ ꯌꯦꯡꯖꯩ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤꯒ ꯈꯪꯅꯔꯛꯇ꯭ꯔꯤꯕ ꯊꯥꯅꯤꯜ ꯀꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯒꯗꯒꯦ ꯈꯪꯗꯦ ꯊꯥꯅꯤꯜꯒꯤ ꯅꯨꯡꯁꯤꯕ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏꯁꯨ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥ ꯉꯥꯡꯅꯗꯕꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯂꯤꯟꯊꯣꯏ ꯏꯃꯥꯟꯅꯕꯁꯤꯅꯤ ꯑꯩꯅ ꯊꯥꯅꯤꯜ ꯍꯥꯏꯕꯗꯣ
Nabani wari sanaramuko Thanil. Linthoi, kay injang charake. Ay hangam thongba charai. Hauzik JN Dance Academy da tamira. Hoi, 12 loiraga classical dance tamli. Tamodi ta thoibaga classmate natro. Hoi, mani. Nangi ngarangi jagoi do yam phasei. Yam su hai. Art and culture yokhatnaba yam kanna honari do yam su phai. Nasana su pamjabanina mai su pakani na khale. Kanna honau ko. Ado ichil naudi kayano. Ibung amaga inaw nupi amaga ikoi homni. Tamo hoigidi. Aikoi idi yamida. Ichi mariga aiga aikoi mangani. Ichi ahum amadi mayum pankre. Isi tonga ima babong aikoi mari layi. Babadi kay daurige. Contractor ne Gram Panchayat ki member su oyi. O yam phai. Aikoi babong di masa sole. Adolin thoi. Yungi number amta piramgera. Hoi. Aigi di paide imagi pirake. Ado yam thena di tawrakanu ko. Asi hairaga Linthoina number dupo hairami. Hoi, yachang badai da tawrake. Tanja da thoi basulai. Ahan badadi ikai bagi yam sa khidai ni tawse. Wari yam nungai ramina. Nabani sa khangna labani ko Linthoi. Sidagi di nabani da leizare. Adu thenge Thanil. Linthoi sen ba thengkini. Ai chalagi ko ta thoiba. Asi hairam laga Linthoi mayumlom da setkhri. Aroi boina chatlamdaigi Thanil na munna yengjei. Linthoi su munna yengbadi ikai jaduna michina haifetang yenglam laga chatkhri. Thanil su halakle nongalaga masagi phone di laitabani Rosandagi call tawri. Linthoi gi yumgi number da tawbani. Linthoi su Thanil na phone tawrakpa yai khallaga mamanabi da call tawduine hairaga mamadagi mobile do pairaga ngaiduna leirami. Hello? Hello, Linthoi natro? Ai Thanil ne. Mane tamo. Nangna pairakpa phareda. Aidi imana pairakadrana pakhalamini. Si tamogi number ro? Nate, imanaba Rosan gi number ni. Ado nang nengonda pau piningba leiradi ne. Adum hairakpa yani. Aikoi manaktagi imanabani. Aige yam luntinaba. Hoi. Linthoi. Kai haige? Khangde Linthoi. Ai kari haiduino. Aige thamoise nang urubadagi hana fauramdaba ihul ama phawi. Nangbu urubadagi ai pungwaw ngawre. Ai nangi nungsibada ngawre. Asengbara tamo. Asengbani. Ai nangbu yam nungsi. Aibu nungsibibadi aigi laibak phabane tamo. Ado hayeng tungdasu aibu dum nungsibigadoira. Aina nang nungsibadi lengdrabani. Aisu tamobu ahanbu uba numituda nungsibadi phawkrabani. Tamogi jamjaba mawong matawda yam pamjai. Ado Linthoi, aina nang nungsijabasi thik nembana thalamba tagadra khangdi. Kaigino dumaina hairidubo. Asengbani Linthoi, nakhoi gai khoi gadi thak yam khetnai. Masi khaluraga ai yam su nungaiti. Marang marakta nangboina nungsijabase aremba tagadra khanbada ai yamna suwai. Adamna khangano tamo. Miyoiba haibasidi amaga thaki khetnaba thamdana nungsijana leminagadabani. Aina da Thanil gi damakta thamoi sengna lepisidi. Linthoi, nang naibo somna nungsibirakani haibase ai khalude. Adubo hojikti nang naigi damak lepirabanina ai kanabasu kidre. Ai su kanna honage. Graduate loigadaba chahi amakakta sungairedana aduga thaba ama tawnaba honage na khalli. Hoi, yamna phai tamo. Asumna mabani nungaina wari sanaringaida Thanil khoigi yumthangnabagi kakagi machanupaduna TATON haina kauraklammi. Linthoina madu tabada. Kanadana hojik TATON na kauraiduba tamo. Aingondani. Aikoi yumthangnaba kakagi machanida. Aise yumda TATON kawe mayamna. Oh, adudi hayeng kai aisu TATON kauge yabro. Yai kaino, aduni na fai. TATON se angang yamlungna tawba maliko. Tawi, aidi angang singse yam nungsi. Ado thamage TATON, tamo halakpagi matam yauri. Hoi, adudi thamuko thoi. Asumna makhoi ani amana amabu yamna nungsinarami. Thanil gi mapong numitni. Linthoina thengnasi haiduna thengnari. Thoi, aidi nang thengnabase laibak yam phare na khale. TATON, aisu TATON ga thengnabase laibak yamna phaye na khale. TATON gi pong numit ki khudol sima lausalo. Kaigino suktangbo pot ama pirai sibo. Ayam ikai sala eko Linthoina ngi se. TATON, lana khangano. Aidi TATON ga pau dong phawna ningi. TATON ga pau phawna ningba matamda phone ama paidabase yam nungaiti.
ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯦꯟꯅ ꯐꯥꯎꯅꯅꯤꯡꯉꯤꯅꯤ ꯑꯗꯣ ꯐꯔꯦ ꯊꯦꯡꯛ ꯌꯨ ꯂꯤꯟꯊꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯩꯁꯨꯅꯦ ꯇꯥꯇꯣꯟ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯦꯁꯤꯁꯇꯦꯟꯠ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯈꯔ ꯀꯣꯟꯁꯇꯦꯕꯜ ꯈꯔꯒ ꯂꯧꯅꯤ ꯍꯥꯏꯕ ꯄꯥꯎ ꯆꯦꯗ ꯌꯥꯎꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯜ ꯑꯇꯩꯒꯨꯝ ꯊꯕꯛ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯂꯥꯛꯂꯒ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯋꯥ ꯍꯧꯗꯣꯛꯂꯤ ꯏꯃꯥ ꯁꯤ ꯌꯦꯡꯉꯨꯅꯦ ꯉꯁꯤ ꯄꯥꯎꯆꯦꯗꯅꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ SI ꯑꯃꯗꯤ ꯀꯣꯟꯁꯇꯦꯕꯜ ꯈꯔ ꯂꯧꯒꯗꯧꯔꯤꯅ ꯌꯥꯎꯏ ꯑꯗꯣ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯣꯠꯅꯅꯤꯡꯉꯤ SIꯒꯤꯁꯦ ꯇꯧꯕꯁꯨ ꯌꯥꯕꯅꯤ ꯑꯗꯣ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯆꯪꯒꯅꯤ ꯁꯦꯜ ꯈꯔ ꯍꯟꯊꯅ ꯆꯪꯒꯗꯕ ꯀꯣꯟꯁꯇꯦꯕꯜꯁꯦ ꯑꯣꯏꯅ ꯍꯣꯠꯅꯔꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯗꯤ ꯏꯃꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯐꯖꯅ ꯑꯣꯏꯅꯅꯤ ꯂꯥꯏꯔꯤꯛ ꯐꯅꯌꯥꯝ ꯇꯝꯗꯨꯅꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯁꯦꯜ ꯌꯥꯎꯗꯅ ꯊꯕꯛꯇꯤ ꯁꯨꯡꯐꯪ ꯐꯪꯂꯣꯏ ꯏꯃꯥ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯁꯦꯜ ꯆꯪꯏ ꯑꯆꯧ ꯑꯁꯥꯡ ꯈꯪꯅ ꯆꯥꯟꯅꯕ ꯆꯪꯏ ꯑꯗꯣ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯅꯣꯏ ꯕꯥꯖꯤꯒ ꯈꯟꯅꯔꯁꯤ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡ ꯃꯆꯦꯁꯤꯡꯒꯁꯨ ꯇꯥꯟꯅꯔꯤ ꯂꯩꯇꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁా ꯄꯨꯕꯁꯨ ꯐꯪꯗ꯭ꯔꯤ ꯑꯔꯣꯏꯕꯗ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜꯗꯨ ꯕꯟꯗꯥꯟ ꯊꯝꯕ ꯍꯥꯏꯅ ꯂꯦꯞꯅꯔꯤ ꯌꯨꯝꯊꯪꯅꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯥꯏꯃꯨꯗ ꯂꯨꯄꯥ ꯂꯥꯈ 5 ꯊꯝꯂꯤ ꯊꯥ ꯑꯃꯗ 4 ꯀꯥꯕꯤꯗꯅꯤ ꯊꯝꯂꯤꯕꯗꯨ ꯃꯃꯥꯟꯅꯕ ꯔꯣꯁꯟꯗꯤ SIꯗ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯤꯒꯤꯗ ꯃꯤꯍꯧꯔꯨꯕꯗꯤ ꯇꯧꯗꯦ ꯊꯥꯅꯤꯜꯗꯨ ꯃꯥꯒꯤꯁꯨ ꯑꯉꯝꯕ ꯇꯧꯕꯅꯤ ꯈꯟꯗꯣꯛꯂꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝꯒꯤ ꯈꯟꯊꯔꯨꯔꯒ ꯊꯕꯛꯀꯤ ꯆꯥꯡꯌꯦꯡ ꯄꯤꯈ꯭ꯔꯦ ꯔꯤꯇꯟ ꯐꯤꯖꯤꯀꯦꯜ ꯃꯊꯪ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯂꯤ ꯁꯦꯜꯗꯤ ꯆꯪꯗꯕ ꯅꯠꯇꯦ ꯕꯩꯕꯥꯒꯤ ꯃꯇꯝ ꯂꯦꯞꯂꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡꯅꯤ ꯕꯩꯕꯥꯁꯨ ꯄꯤꯔꯨꯔꯦ ꯁꯦꯜꯁꯨ ꯄꯤꯈ꯭ꯔꯦ ꯂꯣꯀꯦꯜ MLAꯗ ꯊꯕꯛ ꯔꯤꯖꯜ ꯍꯥꯏꯗꯣꯛꯂꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯆꯠꯅꯩ ꯃꯍꯥꯛꯁꯨ ꯏꯝꯐꯥꯜꯗ ꯆꯠꯅꯕ ꯇꯧꯔꯤ ꯃꯃꯥꯟꯅꯕ ꯔꯣꯁꯟꯒ ꯔꯤꯖꯜ ꯊꯦꯠꯄꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯦꯡꯅꯕ ꯍꯣꯠꯅꯕꯅꯤ ꯃꯤ ꯌꯥꯝꯃꯟꯈꯤꯕꯅ ꯎꯕ ꯐꯪꯂꯝꯗꯦ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯌꯦꯡꯂꯤ ꯃꯤ 3,400ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯡ ꯊꯤꯕꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯣꯝꯗꯒꯤ ꯔꯣꯁꯟꯅ ꯂꯥꯎꯔꯛꯏ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ 11ꯗ ꯌꯥꯎꯔꯦꯍꯦ ꯍꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯥꯁꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯊꯪ ꯌꯦꯡꯂꯝꯃꯤ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯛꯂꯤ ꯊꯥꯅꯤꯜ ꯑꯊꯣꯛꯄꯝ ꯍꯥꯏꯅ ꯏꯔꯝꯕꯗꯨ ꯃꯍꯥꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯁꯦꯜ ꯆꯪꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯅꯤ ꯔꯣਸ਼ਨ ꯃꯕꯥꯅꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠꯇꯣ ꯍꯜꯂꯛꯂꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯃꯃꯥ ꯃꯄꯥꯗ ꯇꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯂꯤꯟꯊꯣꯏꯗꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯜꯂꯣ ꯊꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯤ ꯀꯔꯤ ꯄꯥꯎꯅꯣ ꯇꯥꯇꯣꯟ ꯍꯥꯏꯔꯛꯑꯣ ꯑꯗꯨꯕꯨꯔꯣ ꯁꯠ ꯍꯥꯏꯔꯛꯑꯣꯝꯅꯤ ꯑꯩ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯍꯣ ꯑꯩ ꯊꯕꯛ ꯌꯥꯎꯔꯛꯑꯦ ꯍꯥ ꯑꯁꯦꯡꯕ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯔꯣꯁꯟꯒ ꯌꯦꯡꯉꯨꯕꯅꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯇꯥ ꯊꯥꯅꯤꯜ ꯑꯩ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯉꯥ ꯑꯗꯨꯝ ꯂꯩꯔꯒ ꯆꯥꯊꯣꯛꯀꯦ ꯊꯣꯏ ꯀꯩ ꯍꯥꯏꯒꯦ ꯉꯁꯤꯁꯦ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯀꯩꯒꯤꯅꯣ ꯇꯥꯇꯣꯟ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯑꯩꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕꯤ ꯏꯃꯥ ꯄꯥꯕ ꯏꯆꯦꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯅꯤ ꯈꯜꯂꯨꯕꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯃꯪꯂꯥꯟ ꯑꯅꯤ ꯃꯪꯐꯥꯎꯅꯗꯣꯔꯦ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯤ ꯃꯪꯂꯥꯟꯅꯣ ꯑꯩꯒꯤꯗꯤ ꯌꯥꯎꯗꯕ꯭ꯔꯣ ꯌꯥꯎꯏ ꯀꯩꯒꯤ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯅꯪ ꯌꯥꯎꯗꯕ ꯑꯩꯒꯤ ꯃꯪꯂꯥꯟꯗꯤ ꯀꯩꯗꯧꯅꯔꯨꯅꯤ ꯑꯗꯣ ꯍꯥꯏꯔꯛꯑꯣꯕ ꯀꯔꯤꯅꯣ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯑꯩꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕꯤ ꯏꯃꯥ ꯄꯥꯕ ꯏꯆꯦꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯅꯤ ꯑꯃꯅ ꯀꯔꯤ ꯑꯃꯅ ꯑꯩꯒꯤ ꯊꯣꯏꯒ ꯑꯩꯒꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯪꯂꯥꯟꯗꯨꯁꯨ ꯃꯪꯐꯥꯎꯅꯔꯛꯀꯗꯕ ꯀꯨꯏꯔꯔꯣꯏ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯍꯔꯥꯎꯔꯤꯕꯅꯦ ꯇꯥꯇꯣꯟ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯗꯨ ꯇꯥꯇꯣꯟ ꯑꯩꯗꯤ ꯃꯇꯝ khara ꯂꯩꯒꯤꯒꯦ ꯈꯜꯂꯤ ꯍꯣꯏꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗ ꯏꯃꯥꯁꯨ ꯁꯣꯟꯖꯜꯂꯛꯄꯁꯤꯗ ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗꯅꯦ ꯃꯆꯥ ꯃꯃꯧꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯪꯍꯟꯅꯤꯡꯉꯤꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯨꯝ ꯈꯟꯅꯕꯩ ꯋꯥꯅꯤ ꯅꯪ ꯀꯩ ꯈꯟꯒꯦ ꯇꯥꯇꯣꯅ ꯀꯟꯅ ꯍꯥꯏꯕꯅꯤꯅ ꯑꯩꯁꯨ ꯌꯥꯗꯕꯗꯤ ꯉꯝꯗꯦ ꯑꯗꯣ ꯒ꯭ꯔꯦꯖꯨꯑꯦꯠ ꯐꯥꯎꯗꯤ ꯂꯣꯏꯅꯤꯡꯉꯦ ꯇꯥꯇꯣꯟ ꯀꯣꯂꯦꯖꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯊꯥꯔꯗ ꯏꯌꯔ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯛꯂꯤ ꯊꯥꯅꯤꯜꯁꯨ ꯇ꯭ꯔꯦꯅꯤꯡ ꯍꯧꯔꯅꯤ ꯍꯥꯏꯅ ꯆꯦ ꯂꯥꯛꯂꯤ ꯍꯌꯦꯡꯗꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯆꯪꯂꯅꯤ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯗꯦꯟ ꯑꯃꯗ ꯎꯅꯩ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯥꯇꯣꯟ ꯊꯥ ꯈꯔꯗꯤ ꯎꯕ ꯐꯪꯉꯔꯣꯏꯀꯣ ꯍꯣꯏ ꯑꯩꯁꯨ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯎꯕ ꯐꯪꯉꯔꯣꯏ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯊꯥ 2-3 ꯍꯧꯈ꯭ꯔꯗꯤ ꯌꯨꯝꯗ ꯂꯥꯛꯄ ꯌꯥꯅꯤꯗ ꯅꯪꯁꯨ ꯂꯥꯛꯄ ꯌꯥꯏ ꯀꯩꯅꯣ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ
Yabudi yaida, ado hana daunadi toina uba phangaroi khalubada yam nungaitabai wani. Thoi, aina chalise nangi su saruk yaurini. Ibani gi tungi damaktani. Aina hena wari bani. Ado warasu wana khangadori bani. Taton, si lausalo. Nangna training manungda chana bani. Kai kaino, mathongna yam kreda. Yam da bani. Aina taton pichaning dana purak bani. Ado hojikti thabak tawri kaina ai hundu ombakati yaroi ko. Thoi, nang sidi talle. Ado mai hairi kaigino. Pakhatana hairini. Hojikangi nupi aphaubi singse tawba yam ngambani. Is aibu dumaina tawgadaba manbrane. Mandeda sum pakhatchadana hairini. Phare thingzilagli chanaba tawrasi. Asumna training haukhri. Ahanba tolop phangbaga mayumda lae Thanildu. Mamada sinai ahanba tolop tumadi. Mama su pukning nungsirak mamittagi mapi takhiba khangaudi. Machabu makokta nanthabi. Adubu miyoibagi wakhal angakpani. Thanilga adung nungsinaramba linthoidu Thanilna training hek chatkibadagi wakhal tapna olaklami amadi lapthokpa huraklami. Mahaki mapaga tinaba engineer Kubergi machanupa chauthoina hairakpadu mahakna yaraduna nungsi mari leinarami. Thanil su training loiri. Mahak linthoigi purit amasung phirol atai kharasu leiraklami. Mayum yaubaga tata magic amada tongkhatuna laklami. Wakhalda linthoi mabanigi amata oiba punsigi manglanga loinana laklami momonoktuna. Telaba matam kharaduda linthoina hongkhriba mayamdudi mahakna khanglamde. Sum lakpana linthoina tamma college mapa yauri. Thanil haiphet yengtho ubada College gate manaktagi linthoina nupa amagi haibadi South Hoigi garida tongkhatkibadu urami. Thanil mamina uribadu thajaba ngamlamdi. Amukasu laisilaga yenglami. Hausikta momo nokcharamba Thanil mikup amada mahaki taibang laichilna kupsinkibagum tawi. Kokthakta atiyana nantharakpaga changmanarami. Wakhalgi komda iraknarami. Driver na athokpa mathokpa mahaina laurakpaduda mahak wakhal khanglang lai. Pochai lauthaduna amakpa maithongdu puduna yumda changlaklami. Kuina urudraba macha lakpada mamana mai oknaba thaurang tawi. Mai okpa loibaga machagi awaba sakphamdu ubada memchasu nungaitaba phaurami. Bungo, nangbu kaidorage? Nasaga ngamdrabro namai kato imang maksileni he. Kashi tawde ima training da warubagi oramni. Bungo, imada walot kanu. Aise nangi namani. Nangna wakhal nungaitababu aina karigi khangloiduino. Hairao, kanana kaidoba yaurage isada. Ngasai makai lona honarambadu Thanil khangba ngamlaktri. Mamana do hairakpadagi nupa natabagum hikna kablakli. Ima, linthoi kaidaurage? Aina hojik lakpada ma atopa nupa amaga chatminakiye. Linthoi ba? Hoi ima, ai imisina uraklabani. Aina mahakpo suktuna honglamgani haibadi khaludabani ima. Ayam pendiye. Hera, hosiki matamdabu ahenba pamdaba kana legini bungo. Migi machada waraurunu. Ima ichana lairabagini. Adubu mahangna hele khallaga hongkribado isadagi kaisu helamoi. Selna migi mama lepa yaba natene. Karisu khaluno ibungo. Isagi damak ima lairibasidi. Isagi bukari watke. Isagi imaudi imana thigani. Linthoidagi tadabi ama imana isagi damakta thigadawribani. Mahangna laksaba yabrado isa sidi karimta nungaitaba khalunu. Sese iruzatho uro sak loiduna leirabani sathok minarasi. Thanil mangumna thoklami thodok khudingmak linthoi su phone tawbada pairaktre unasi haibasu yarakti. Mamanaba thoibadagi asengba wari su khangba ngamki. Chara henduna lenkiba numit kayani tumdana ahing lenkiba su kaya amani linthoigi wakhalda. Linthoigi wakhalda mahak nongmagi hakchang sokchilaklami mahaki nungaitabadu ubada mamanaba singna su mateng pangningduna magi damak nupi kaya sinbirami adubu Thanil amuk phawba yengo yaramde. Machagi matau ubada yengba ngamdraduna memcha wakhal yamna khalami. Amasung mahaki manaw nupi na silaktuna nupi ama khangnahalasi haina haudoklami adubu Thanil na yadi. Nupi adugi mamingna Laima kawi. Laima ing tapi wakhal taba matamgi irang yaugdabi lairikta thawai yaubi laisu khangbi ahal laman ki na chatpi nupi amani. Mama amasung adom chana kanna haimanbaduda Thanil yadaba ngamlamde. Adubu linthoina mangonda mirai birambadudagi mahak nupi amatabu thasaba ngamni haina khankidrabani.
ꯀꯣꯟꯅ ꯊꯪꯗ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯗ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯁꯦ ꯍꯥꯏꯗꯨꯅ ꯈꯪꯅꯍꯜꯂꯝꯃꯤ ꯑꯍꯥꯟꯕꯒꯤ ꯅꯨꯡꯁꯤ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯈ꯭ꯔꯕ ꯊꯥꯅꯤꯜ ꯀꯌꯥ ꯍꯩꯅꯤꯡꯗꯦ ꯍꯔꯥꯎꯗꯦ ꯂꯩꯃꯗꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇꯒ ꯑꯗꯨꯝꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯕꯨ ꯊꯥꯅꯤꯜꯒꯤ ꯆꯤꯡ ꯂꯦꯝꯕ ꯆꯝꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯃ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯏ ꯂꯩꯃ ꯐꯝꯃꯣ ꯍꯣꯏ ꯗꯗꯥ ꯅꯪꯅ ꯗꯗꯥ ꯀꯧꯕꯁꯦ ꯌꯥꯝꯕꯨꯗꯤ ꯐꯖꯩ ꯂꯩꯃ ꯑꯗꯣ ꯇꯥꯃꯣ ꯀꯧꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩꯗ ꯍꯣꯏ ꯑꯗꯣ ꯇꯥꯃꯣꯁꯤ ꯌꯨꯝꯗꯗꯤ ꯀꯔꯤ ꯀꯧꯒꯦ ꯃꯌꯥꯝꯅꯕꯨꯗꯤ ꯇꯥꯇꯣꯟ ꯀꯧꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯥꯇꯣꯟ ꯀꯧꯒꯦ ꯀꯔꯤ ꯀꯥꯏꯒꯦ ꯍꯣꯏ ꯀꯧꯋꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯇꯥꯇꯣꯟꯒꯤ ꯍꯥꯟꯅ ꯈꯪꯅꯕ ꯂꯩꯇꯕ꯭ꯔꯣ ꯂꯩꯔꯝꯃꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯇꯥꯏꯕꯪꯁꯤꯗ ꯑꯍꯦꯟꯕꯗ ꯆꯠꯈ꯭ꯔꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯣ ꯍꯥꯏꯁꯦ ꯄꯥꯟꯗ꯭ꯔꯤꯗ ꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯁꯨ ꯃꯤꯅ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯈꯟꯖꯕꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯩꯒꯤꯗꯤ ꯂꯩꯇꯦꯗ ꯇꯥꯇꯣꯟꯒ ꯈꯪꯅꯕꯁꯤꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯌꯥꯗꯕ ꯉꯝꯗꯗꯅ ꯌꯥꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯌꯥꯗꯦ ꯀꯥꯏ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ ꯍꯥꯏꯔꯣꯏꯗ ꯇꯥꯇꯣꯟꯒꯤ ꯊꯃꯣꯏꯗ ꯃꯤꯅ ꯑꯃꯨꯛꯁꯨ ꯊꯨꯒꯥꯏꯕꯤꯔꯝꯃꯤ ꯑꯩꯅꯗꯤ ꯀꯩꯁꯨ ꯇꯥꯇꯣꯟꯕꯨ ꯋꯥꯅꯕ ꯇꯧꯔꯣꯏꯌꯦ ꯇꯥꯇꯣꯟꯁꯦ ꯌꯥꯝꯁꯨ ꯆꯝꯃꯤ ꯑꯗꯣ ꯑꯍꯜ ꯂꯃꯟꯅ ꯁꯤꯟꯕꯁꯤꯗꯤ ꯌꯥꯔꯦꯅ ꯂꯧꯔꯒꯦ ꯂꯩꯃ ꯀꯔꯤ ꯍꯥꯏꯒꯦ ꯍꯣꯏ ꯇꯥꯇꯣꯟ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯑꯩꯁꯨ ꯐꯥꯎꯔꯛꯀꯦ ꯇꯥꯇꯣꯟꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯇꯞꯅ ꯇꯞꯅ ꯏꯪ ꯇꯞꯂꯕꯤ ꯂꯩꯃꯅ ꯃꯍꯨꯠ ꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃꯅꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯗꯨ ꯃꯍꯥꯛ ꯂꯤꯟꯊꯣꯏꯕꯨꯗꯤ ꯀꯥꯎꯕ ꯉꯝꯗꯦ ꯁꯣꯝꯗꯅ ꯂꯤꯟꯊꯣꯏꯗꯨ ꯆꯥꯎꯊꯣꯏꯗ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯆꯥꯎꯊꯣꯏꯗ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯁꯥꯎꯅꯗꯨꯅ ꯂꯤꯟꯊꯣꯏꯁꯨ ꯐꯥꯗꯣꯛꯅꯔꯝꯃꯤ ꯂꯤꯟꯊꯣꯏ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯥꯅꯤꯜꯕꯨ ꯑꯍꯦꯟꯕ ꯑꯃ ꯊꯦꯡꯅꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯤꯔꯥꯏꯕꯤꯔꯝꯕꯗꯨ ꯍꯧꯖꯤꯛꯇ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯂꯤꯟꯊꯣꯏ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯞꯄꯗꯨ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯝꯅ ꯍꯣꯡꯂꯛꯂꯝꯃꯤ ꯅꯨꯄꯥ ꯀꯌꯥꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯑꯀꯣꯟꯕꯗ ꯂꯤꯟꯊꯣꯏ ꯇꯨꯀꯠꯆꯅꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯂꯤꯟꯊꯣꯏꯒꯤ ꯄꯥꯎ ꯇꯥꯕꯗ ꯊꯥꯅꯤꯜ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯍꯥꯛꯄꯨ ꯐꯅ ꯅꯨꯡꯁꯤꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯅꯤꯡꯉꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯅꯗꯤ ꯈꯥꯡꯂꯝꯃꯤ ꯃꯉꯣꯟꯗ ꯍꯥꯟꯅ ꯊꯣꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ ꯌꯥꯝ ꯀꯨꯏꯅ ꯈꯪꯅꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯂꯩꯃꯒꯁꯨ ꯑꯃꯨꯛ ꯀꯥꯏꯅꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯂꯩꯃꯅꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯊꯥꯅꯤꯜ ꯑꯃꯁꯨꯡ ꯂꯩꯃ ꯆꯦꯜꯂꯝꯃꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅꯔꯝꯃꯤ ꯊꯥꯅꯤꯜꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯅꯣꯛꯈꯦꯗꯨꯅ ꯍꯔꯥꯎꯃꯤꯟꯅꯔꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯦ ꯀꯥꯂꯦꯟꯒꯤ 14ꯅꯤ ꯄꯥꯟꯕꯗ ꯊꯣꯛꯂꯦ ꯑꯋꯥꯕ ꯈꯔ ꯅꯪꯈ꯭ꯔꯕꯁꯨ ꯊꯥꯅꯤꯜ ꯑꯃꯁꯨꯡ ꯁꯣꯜꯂꯕꯤ ꯃꯃꯥ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯈꯜꯂꯒ ꯃꯤ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯩ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯧꯒꯗꯕ ꯊꯥ 2 ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯐꯪꯂꯝꯗꯦ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯃꯊꯟꯇꯅꯤꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯕ ꯇꯥꯔꯝꯃꯤ ꯁꯦꯜ ꯃꯊꯧ ꯇꯥꯕꯗꯨ ꯁꯔꯚꯤꯁ ꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯌꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯆꯦꯄꯥꯎꯅꯆꯤꯡꯕꯁꯨ ꯅꯝꯕ ꯂꯣꯏꯔꯦ ꯆꯦꯄꯥꯎ ꯄꯤꯒꯗꯕ ꯃꯤꯒꯤ ꯃꯃꯤꯡ ꯏꯕ ꯍꯧꯔꯦ ꯁꯣꯝꯗꯁꯨ ꯂꯩꯃ ꯍꯣꯏꯔꯣꯝꯗ ꯑꯎꯟꯄꯣꯠꯅꯆꯤꯡꯕ ꯂꯥꯡꯕ ꯂꯣꯏꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 13ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯃꯤ ꯂꯩꯖꯗꯕꯅꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯆꯦꯄꯥꯎ ꯄꯤꯕꯁꯨ ꯃꯍꯥꯛ ꯃꯁꯥꯅ ꯆꯠꯂꯝꯃꯤ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕ ꯍꯣꯏꯔꯣꯝꯗ ꯆꯦꯄꯥꯎ ꯄꯤꯕ ꯆꯠꯂꯝꯃꯤ ꯂꯤꯟꯊꯣꯏꯒ ꯅꯨꯡꯁꯤꯅꯔꯤꯉꯩ ꯅꯨꯡꯁꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯂꯝꯕꯤꯗꯨ ꯎꯕꯗ ꯊꯣꯏꯕ ꯍꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯈꯥꯏ ꯌꯧꯔꯛꯂꯝꯗꯥꯏ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯂꯤꯟꯊꯣꯏꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯔꯛꯏ ꯀꯥꯏꯅꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯂꯤꯟꯊꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯅꯧꯅ ꯊꯃꯣꯏ ꯑꯃꯨꯛ ꯀꯥꯏꯔꯝꯃꯤ ꯒꯥꯔꯤ ꯊꯧꯕꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯂꯝꯗꯦ ꯈꯪꯍꯧꯗꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯂꯤꯟꯊꯣꯏ ꯍꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯈꯥꯏꯗꯅꯤ ꯃꯌꯥꯝ ꯂꯩꯗꯨꯅ ꯌꯦꯡꯅꯩ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯍꯥꯏꯅꯁꯨ ꯂꯥꯎꯅꯩ ꯅꯨꯄꯥ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯆꯦꯟꯁꯤꯟꯅꯩ ꯊꯥꯅꯤꯜ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯊꯥꯅꯤꯜꯒꯤ ꯀꯣꯛꯇꯒꯤ ꯁꯤꯟꯊꯔꯛꯄ ꯏꯅ ꯃꯐꯝꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ
ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯊꯧꯖꯥꯜ ꯍꯩꯕ ꯃꯤ ꯈꯔꯅ ꯑꯁꯣꯛꯄꯗꯨꯕꯨ ꯒꯥꯔꯤ ꯑꯃ ꯋꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯈꯨꯗꯛꯇ ꯄꯨꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯛꯇ ꯌꯥꯝ ꯊꯤꯅ ꯁꯣꯛꯈꯤꯕꯅ ꯊꯥꯅꯤꯜ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯅꯪꯗꯅ ꯂꯝꯕꯤꯗ ꯂꯩꯈꯤꯔꯝꯗꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒ ꯗꯣꯛꯇꯔꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯆꯦꯄꯥꯎꯗ ꯌꯥꯎꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯒ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯖꯔꯛꯇ꯭ꯔꯕ ꯇꯥꯇꯣꯟꯗꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯀꯔꯤ ꯇꯝꯕꯤꯔꯝꯕꯒꯤꯅꯣ? ꯃꯁꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 12ꯅꯤ ꯋꯥꯠꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯥꯅꯤꯜ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯣꯡꯒꯥꯜ ꯑꯗꯨ ꯄꯨꯝꯊꯟ ꯊꯜꯂꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯇꯥꯇꯣꯟꯗꯨ ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯈꯟꯕꯗ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯀꯣꯜꯂꯒ ꯃꯆꯥꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯝꯕ ꯑꯋꯥꯕꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯃꯦꯝꯆꯥ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯝꯃꯤ ꯑꯉꯥꯎꯕꯤꯒꯨꯝ꯫ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄꯥꯎ ꯆꯠꯅꯕ ꯂꯣꯏꯔꯕꯅꯤꯅ ꯁꯣꯝꯗ ꯂꯩꯃ ꯍꯣꯏꯔꯣꯝꯗꯁꯨ ꯍꯥꯏꯕꯅ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯄꯥꯎꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃ ꯊꯥꯅꯤꯜ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯉꯥꯎꯕꯤꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯣꯟꯗꯗꯤ ꯂꯛꯅꯕꯒꯨꯝ ꯊꯣꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯊꯥꯅꯤꯜ ꯍꯣꯏꯗ ꯑꯍꯟꯁꯤꯡꯒ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯁꯨꯝꯅꯒꯤ ꯅꯨꯃꯤꯠ 12ꯅꯤ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯗꯨ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯈꯥꯡꯕ ꯉꯝꯒꯅꯤ? ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯒꯥꯔꯤꯗꯨ ꯈꯥꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯥꯅꯤꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯕꯨ ꯀꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ "ꯇꯥꯇꯣꯟ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯒꯤ ꯊꯕꯥꯛꯇ ꯈꯨꯇꯨꯝꯅ ꯁꯨꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯄꯨꯛꯅꯤꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯞꯅꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯂꯦꯞꯅꯕ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛꯀꯤ ꯂꯥꯟꯅ ꯊꯧꯔꯝ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯖꯔꯛꯇ꯭ꯔꯕ ꯃꯌꯥꯝꯒꯤ ꯇꯥꯇꯣꯟꯗꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯌꯣꯜ ꯆꯣꯡꯂꯛꯀꯗꯧꯔꯦ ꯈꯟꯅꯔꯨꯔꯒ ꯃꯌꯣꯜꯗ ꯅꯠꯇꯅ ꯃꯄꯥꯝꯕꯤ ꯐꯥꯎ ꯌꯥꯎꯅ ꯐꯨꯛꯇꯠꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 15ꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ ꯄꯥꯝꯖꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯅ NGO ꯑꯃ ꯍꯥꯡꯗꯨꯅ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯗꯨꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯀꯤ NGO ꯑꯗꯨꯅ ꯆꯂꯥꯏꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯉꯥꯡ ꯀꯌꯥꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯁꯤꯟꯕ ꯑꯦꯛꯖꯥꯝ ꯀꯌꯥꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯗꯨꯅ ꯃꯤꯡꯆꯠ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯉꯁꯤꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯆꯍꯤ 15 ꯁꯨꯔꯕꯁꯨ ꯃꯌꯥꯝꯒꯤ ꯊꯃꯣꯏꯒꯤ ꯇꯥꯇꯣꯟꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯇꯥꯇꯣꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫